Mikhal twdana ADC semba yaningde RNCM Rongmei Naga Council Manipurgi Media and Publicity Wing na ngasi thadorokpa cherol amana hairibadi handak state Leingakki cabinet na autonomous district council bu Mikhal twdana reconstitute tawbagi warep adu hantoktuna democracy na piriba principalsing ngaktuna Mikhal tawraga ADC sembiyu Leingakna lokkiba warep asi miyoi kharagi kananaba tawre masida Leingakka mari leinaba amadi hill area committee na singgi miyamgi yenglaga Leingakna lokkiba warep hantokpiyu hairi Inmate Samri Hongpu State Leingakna Langol Housing Complex da Hongjil hankhre Chief Minister Nongtambam Birena X da thagalakpa post amada hai More Chochanpur amadi Phawgaw Chau dagi lanjenar kiba imung chaman kulonggi miyoi Samri Hongpu Langol gi National Game Village da nongna sariba Housing Complex asida Hongjil hankhre post asida makha tana hai lanjenar libasing asigidamak yafanaba State Leingakna lepo leitana hotnari ningsingba yabadi lanjenar libasing asigidamak temporary center 1960 saragani haibagi khongthang asi center nasu approve tawre haina Chief Minister Nongtambam Birena tha asigi kolongdoida lauthokiba leikrabani temporary center home sing asi kwaidagi masing yamba oina Kangpokpi district sagadabani district asida yung 8,000 ka Satrukki manungda yung 1,116 sagadabani masigi manungda Churchanpur district yung 1,338 Kawsing district yung 1,113 Bisnupur district yung 1,115 Imphal East district yung 993 Tengnapol district yung 940 Chandel district yung 918 Imphal West district yung 115 amadi Kamjong district yung 103 yauri hairi Myanmargi ngomkhei manungda laikhidraba athauba ahum punna Langol aroiba mathau manga pangthokre Haukiba October 13 ke ayukta KCP KYKL Prepak Pro RPF PLA ULF ki apunba team amana Manipuri ngomkhei ngakpa chappada ngomkhei manungda Myanmargi lalolup PDF amadi KNFB amadi IOF ki apunba kangbu amaga khut thoknabagi thodokta laikhidraba PLA gi athaubu oinam Gulu Elai Bapu Apopa Kunja Prepak Pro gi Captain Wahengbam Sharat Elai Sopaiba amadi Launch Corporate Nomai Tem Boni Sana Elias Nongdongi thawai yaudraba hakchang asi Iroi semba Langol gi mafam amada punna mathau mangam pangthokre Thawal district pung 9 gi general strike chatharure yasanaba polakpadagi khudaktagi hantokre